Moreh da Kuki Kulai Paiba Singna RPG yauna afaba makhalgi Kulai sizinaduna akan mamong da landarakpada Special Commando ama leikidrei IRB Jawan amana asopan nangkrei. Hauzik Moreh town da leiriba State Force nasu khud handuna akan mamong da khud thoknari. Leikidraba miyoi adudi Imphal West District ki Malo Mayai Laikai digi W Somorjit kawi mahak Manipur Rifle digi Special Commando da attached tawbani hairi mahak ki thawa yaudraba hakchang helicopter sizinaduna Imphal da purak lagani hairi Impact News na fangba pauda khud thoknabagi thawdo asi ngasi nongalamdai pung 3 nifu chatpa matamdagi Kuki Kulai Paiba Singna RPG amadi afaba makhalgi nongmai sizinaduna landaba haurakibani hairi Pawasana Makata na Kuki Kulai Paiba Sing aduna mga suba Assam Rifles Lairiba Key Location Point KLP Manaki Chikim Venka Nakna na Lairiba Ima Kondong Lairenbi Kubamgi Chingthaktagi Moreh Bazargi D Kunai Hotel da Hangliba Special Commando gi posta landaraki RPG amadi afaba makhalgi Kulai Season aduna landarakpadu da Special Commando ki post hangliba D Kunai Hotel gi Saruk Singh amadi gari khara amanga tathoki Special Commando gi kangbu aduna su khud handuna nakal ani gi marakta akan mamongda khuthokna badagi mafam aduda Assam Rifles amadi GR gi kangbu su ayu angan badagi hauna changsin khrabani loinana Moreh Ward number 7 amadi Ward number 9 da akan mamongda khuthoknari adubo hauzik fawgi oina Special Commando gi personnel ama laikhidabata natana makhataba misi mina amadi asopan thopagi chapchaba pau khangba ngamdri Nakala moromda ngasi ayo pung 12 makai tarakpa aduaida security forces amadi Kuki Kulai Paiba Singa khud thokna baduda bom tasin badagi Moreh Ward number 7 gi manung chana leiba kanan vengta yum manga taruk yauna Mount Moreh Public School maina chakre hairi Manipur Police ki control room ga Impact News ka wari zanabada Special Commando ama leikhidre haiba natana mahak matau karamna leikhidabano amadi personnel kaya asopan nangki haibagi pau chapchana khangba ngamdri hairakhi Marasida Moreda Lairiba Fibam Masida Langak na Henba Special Force Tazan Bayabaki Fibam da Laibra Haina Hangbadasu Chapchaba Kangdri Hairaki Amarom da ngasi ayo angan badagi hauna Kuki Kulai Paiba Singna State Force ta landarakpa matamda Moreh gi mafam khara da Lairiba Central Force Singna Sizinaba Casper Gari Fawba Kuki Kulai Paiba Singna overpower tawduna Maning halhanduna State Force ta nongmay amadi bomb caption bagi thawongi video su social media da viral chatle loinana Central Force ki gari na takpa oiramgadra haina chingnaba Kuki nupi amasu lambi da soktuna leibagi video singsu hauzik social media da viral chalibani Panbayabadi Moreh gi SGPO Anand Hatpada Chenabani haiba Assam Regiment ki ex-serviceman Phillips Kongsai amadi K Molsang Village ki Chief Hemkholal Mate thasi ki tara manga da Special Commando gi kangbu amana khulai ga konana fagat pangamthrabani Makhoy ani Judicial Magistrate Moreh gi court puthoklaba matung numit mapani police custody remand lauthakraba matung Moreh da curfew chalairi Amaromda SGPO Anand Hatpada Chenariba Phillips Kongsai amadi Hemkholal Mate thadokpa yaroi ahukpa cherak pigadabani haina mafam kaya da miyamna protest tawribani Maraga sida Kuki nupi singna miyoi ani asi condition yaudana thadoktrabadi Kuki area da lainga ki office thingzinaba kongjang sangsilagani haina damka tawba laikhrabani